Purangpu Kurumjari 8 March 2014 Ahingi Pung Baroga Minute Nipuni Toy Jet Pamatamni Malaysian Airlines ki Flight MH370 Malaysia ki capital Kuala Lumpur dagi take off tawduna paiba hauki adubu magi pantungpam oigadariba China ki capital Beijing dadi adumak yorokidre plane adu afam khangna mangki ngasi phawa kanamatana masigi chapchaba maram khangba ngamdri plane asida Kari thokhiba kai khiribra natragana Kaida Leiriba kamdona mangki ba haibadu adubu chahi nipalomgi matungda masigi oithokpa yaba likun kharadi phangba ngamkre flight aduda 227 passengers tongki loinana 10 flight attendants amadi pilot ani su yauki masida yauriba passenger ayamba China dagi oiki pilot ani du amana captain Jahari Ahmad Saha chahi yankayumdoi shuraba Malaysian Airlines ki senior most captain singi manungda amani 33 years ki flight experience ningtina leraba pilot amani aduga amana first officer Farid Hamid chahi kuntaret mahaki oina masi aroiba training flight ni masigi matungdagi fully certified pilot ama oigadoribani aduga hairiba aeroplane ase Boeing gi 777 series ki chahi 13 shuraba plane amani maduda karigumba makhal amatagi problem su leramde loinana mamangda su karigumba makhal amatagi error mechanical natragana electrical gi problem sing yaukiba mata su leitri hari Malaysia dagi China gi Beijing fawa gi flight time ase charakna 5 hours 34 minutes long oi loinana numit adugda flight aduna darkar oiba fuels thaugi changdagi su hen hapki hari maduna leptana pung 8 minute nifuma thoirom paiba yagani hari plane adu asumna toribasi su airlines ki routine practice amani maramdi karigumba bad weathers natragana emergency situation maram oiraga flight ki part magi lambi adu divert tawraga su yanaba extra fuel haplibani asumna hariba flight adu 20 minutes lomdi karisu tek takadana niom chumna pairami ahingi pung amaga minute nipan chatpa matamda flight adu Malaysian coastline la thoktuna South China Sea gi mathakta paiba horaki Vietnam gi maikai Captain Jaharina report tauki plane gi level 35,000 feet ni haina khudingmak normal oina dumak pairami masigi matung minute 13 leraba tungda flight 370 Vietnamese air traffic ki jurisdiction da yauki masidagi Kuala Lumpur gi air traffic control na good night hairak pagaloina na Ho Chi Minh air traffic ta contact tawna ba hairaki masigi pakum oina Captain Jaharina good night NAS 370 haina reply tauki Malaysian 370, contact Ho Chi Minh 120.9. Good night. Good night, Malaysian 370. Hairiba matam si phawa khudingmak normal oiri adubu flight captain gi reply aduna plane asidagi takiba aroiba wise oiki masigi matungdagi flight adu mafam marang khangdana adumak mangki ngasi phawada mafam khangdana aviation history da khwaidagi chawba mystery angakpa ma oiduna leiri Vietnamese air space ta hek yobaga 30 second gi matungda plane adu ikang khanghaudana radar dagi mangki matamdu ahingi pung amaga minute kuma thoirom chatpa matam Kuala Lumpur gi air traffic ki kangbuna madu notice taramde khanglamde loinana khanglaglaga su makoina khalami plane adu makoi gi radar gi range dagi hindokre loinana Vietnam gi air space lomda changlamlani haina khandolami amaromdana Vietnam air traffic ki kangbuna MH370 khanghodana makoi gi radar dagi mangkhibaduda plane aduga communicate tawnaba paw phongnaba kanna honaki adu plane adudagi karigumba response amata laglamde hanjin try toraba matung paw phonaba ngamdabadagi makoina Kuala Lumpur gi air traffic control da paw pirami MH370 khanghodana mangkre paw phonaba ngamdre haina asigumba situation asida tasengbadi Kuala Lumpur gi aeronautical rescue coordination center na pung amagi manungda masigi matangda khanghanba notify tofom thokpani adubu tawkide pung mari haukra matungda emergency response ki thorang hauki ayuki pung 3 minute 30 chatpa matamda Hairiba timing asidi plane adu Beijing da land toba tafam thoklabani adubu plane adudi adumak yorokidre khudakta search operation ama tawnaba thorang toba hoki plane adubu thiba honabagi damak screen da leiriba map asida uriba asi plane adugi path lambini Malaysia dagi Vietnam phawrga Beijing tana paigadabani aduna hairiba search operation adusu South China Sea akoibada chathaba hoki Madu yamna chawba search operation amani country tare na pullaga chathakiba joint operation amani maduda 34 ships 28 aircraft sinaki loinana numit marini chumna plane adubu thibu humbagi thabak chathaki
adubu plane adugi karigumba likhun amata phawba phangmadi ngamkide masigi matung 12 March 2014 da anoba paw ama phangba ngamki plane adugi matangda madudi numit adugi ahingda plane adu civilian radar dagi mangkhraga su military gi radar amana plane adubu spot toki thengnaki haina adubu yamna ngaklibadi military radar aduna plane adubu pung amarom spot tormlaga amagi range dagi ahingi pung 2:19 chatpa matamda aroibo oina uba fangki radar gi range aduda lairingai matamda plane adu U-turn tawduna Malaysia lomda paiba hauki asumna 31 minute lom paira matungda Malaysia gi city Penang cross tawduna Malacca Strait lomda turn tawduna Indian Ocean gi Andaman and Nicobar Island gi side lomda paiba urami adugi matungdagi radar dagi adumak mangkhirami haiba maike asidi Beijing gi opposite direction ni payonaba maike ni haiba paw sitabada miyam pumba yamna angakpa faunaki plane asina paikribadu kadaida oigani loinana karigi mana amuk mamai leiduna pairakhiba aduga leiragana hoji kadaida leiriba haina masigi matungda search operation adu Indian Ocean lomda amuk chathaba hoki madugi numit kharni gi tungda anauba information khara amuk fangki satellite data dagi hairiba plane adu automatically satellite amaga communicate tawnaba paw faunanaba honarami habisi masi normal ni achouba plane like Boeing 777 na chingbasi satellite ka communicate tawnaba duma khonai masi magi feature amani karigumba plane gi masagi communication system adu fail oiba yarakpadasu automatically satellite ka communicate tawnaba honaba habisi adubu madu login tawnaba gi honaramba try toramba khaktani satellite aduga adubu data transmit amata toramde aduna satellite nasu akupa moral amata khanglamde plane asi chapchana karaiwaida paingaida contact tawnaba honaramgani haibadu plane aduna hanjin tarelak tongan ba matamda satellite aduga communicate tawnaba honarami khwaidigi aroiba matam adu ayukki pung 9:35 swaida oirami masigi matungda expert singna yamna complex oiba calculation kya tawra matungda amadi plane aduda yaukiba thauna chingbagi chang adu kupna nainaraba tungda plane aduna leiramba yaba area location ama kandoki haiba mafam adu mokoina the 7 arc haina tholami haiba mafam asi Australia dagi 2000 km west lomda oirami loinana yamna chawba jaga ama suni even India madagi fawba chawba hengadaba area ni map asida uriba si hairiba satellite amadi plane adugi position ni aduga uriba circle gi boundary asina plane asina paiba yaba range aduni magi yaukiba thau gi chang adu yenglaga plane adu pung 3 tagina 3 makai rom paiba yagani lepna aduga red color gi curve asina plane aduna laigani haina chingnaba mafam 7 arc aduni masigi matungda mafam duda search operation ke ama chathaki yellow oina uriba area sing asida loinana main priority na mayagi orange area asini haiba mafam asidani khwaidagi hena thiba humbagi thabak chathakiba jaga su loinana matamduda khwaidagi paisa changna underwater deep sea search operation sing tha kya chahi kya chathaki asumna chahi ahum hena $160 million changna thiba humba chathara fawbada karigumba likhun amata phangbadi ngamlamde adumna maramaraga hairiba operation adu loisanba taki operation adu fail oiki adubu masigi maraksida July 2015 da anobo paw mamu phangki plane adugi akaiba machet ama Island of Reunion hariba mafam asida plane gi masada yawa flaperon ama taudna lakpadagi thengnaki masigi matungda 2018 da US ki company ama mamingna Ocean Infinity kauba mana Malaysian government ka contract ama sign tawnaki makoina haiki aikoi masigi search operation asi conduct tauge karigumba plane asi phangdragadi fee su amata lawre haina asumna yanaro matungda anoba search operation ama muk chathaba hauki hariba company sigi oina yamna advance oiraba underwater surveillance vehicle isingda luptuna thiba yaba vehicle su lerami asumna makoina thiba horakpada ocean samudragi floor laimai gi mapping tawba hauki maduda khangba ngamki hariba jaga 7 arc aduda isingi irolnungda underwater volcano mai gi ching ke ama lai habisi loinana cliffs amadi chingdum ke ama sul lai habisi khangba ngamki makoina su tha kya changna operation adubu chatharami adubu laibakti makoigi mission adusu fail oiki mai pak pangamkide karimata fangbangam haiba matam asida amaromdana Malaysian police na makoigi tonganba investigation ama chathaba hoki plane aduda yaukiba mipum khudingmakki background check tawba hoki plane gi pilot faw yauna masigi maramsi plane adubu kanagumana hijack torombo oigadra haibasi check tawnabani adubu masigi matangda oithokpa yaba chap chaba proof khudam changdamdi amata fangbangam kide
plane amabu khangdana radar-dagi mangkhiba haibasi karamna oithokpa yai maduda electrical or technical failure oibana tragana karigumba accident ama thokpa maduda plane adugi equipment sing function tokidaba natragana kanagumba passenger or pilot na plane gi transponder adubu thawaina switch off tawbama asumna incident asigi matungdagi miyamna magi oiba wakhalon ke ama saganaraki karana plane asi hijack tawba oiramba yai karana alien mangan kiba duga karana Bermuda Triangle gumba ano mafam ama leiramba yai asumna tongan ba kya adubu kupna nainarwa tungda khwaidagi oithokpa yaba possible theory ama hairagadi plane adugi passenger amadi crew member including pilot so oxygen watpadagi wanthaduna plane adu autopilot ta paiduna thau loibadagi samudrada tasinduna crash tawba oigani haibasini Karidagi oxygen watliba haibadumu kudam oina nainaraga yengbada plane aduna paiba horo matung Vietnam gi air space ta hek yorpaga pilot na aircraft aduda electrical natragana technical gi problem khara leire haibasi khanglakpadagi plane adubu mamai lerktuna Malaysia da amuk hannaba honarakpa matamda khangdana achoba accident ama thokpa aduna maram oiraga electrical system fail oirakpadagi oxygen level hantharaktuna plane aduda tongliba mipung khudimak unconscious oikhiba wanthakibadagi plane adu autopilot ta maikai khangdana dumak paiduna mamai thangda Indian Ocean da thau loibadagi crash tawba oigani haibasini asumna chahi kya hawkhro matung February 2022 da plane asina leiramba yaba chapchaba location ama puthokpa ngamle haina Richard Godfrey kauba British retired aerospace engineer amana claim toroki mahakna radio wave technology WSPR weak signal propagation report ki matengna calculate tawduna location adubu puthoki masigi matangda detail explanation tawragadi video siam sangrani mahakna haiba mafam area adusu hana fangkhiba the 7R ki saruk amadani haiba mafam adusu 4,000 meter haidi kilometer mari rom luba mafamni masi Titanic na lukhiba jaga adugumna luba mafamni madu phangnaba honabada chahi 74 changna 1985 ta phangki aduga Richard na haiba mafam asi hanasu Australia na search tawkiba mafamni adubu makoina fazana thiba watpa na oirambasu yari adubu Ocean Infinity nadi haiba mafam adubu thibada yaukide makoigi khujukulai sing adudi hena advance oiba instrument sing su oiribani Richard na magi calculation aduda yamna confident oina 40 nautical miles ki area ama piduna masigi manungda details oina search operation ama tawragadi yamlabada chahi amagi manungdadi soiduna plane adu phangba ngamgani haina su thamki hairiba area adu hanadagi yamna pikpa search area ama su oigadoribani loinana drip analysis ama su conduct tawki ocean gi current haidi ichel adubu yengduna karigumba hairiba mafam aduda plane aduna crash tawrama taragadi plane gi akaiba machet makai sing adu tawduna kadai da phangba yai haibasi khangnaba loinana haiba analysis adugi matungina plane gi akai atoi sing adu Madagascar amadi magi manaknakpa island singda thengnagani haibasi khangmangamki loinana tasengna phangbusu ngamki hauzik phawda plane adugi akaiba part punna 27 lom phangbangamkhre tongan ba island singdagi loinana haiba drip analysis adusu research ki analysis aduga ningthina match tawri manari aduna lakadoriba chahi kharagi manung asida sigumba mystery angakpa oiriba plane asigi matangda tasengna kari thokkiba haibadu khanglabasu yari matamdu fawbudi ngaiminaba tari matang asida ngasigi video asi loisinjage aina ngangkiba matamda soihilankiba yaragasu mayamna pukchel chawna ngakpigani ngasigi video asina domda anobo khara khangjinba natragana kanaba pi hana khanbiragadi channel asibu like share subscribe amadi follow tawba kaubiganu punopu Tasi Khangsi maiki dagi ikai kuna bochari